ꯍꯥꯟꯅ ꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥꯒꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯃꯣꯏꯔꯥꯡꯊꯦꯝ ꯆꯤꯡꯊꯉꯥꯟꯕ ꯁꯤꯡ ꯑꯩ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯀꯣꯂꯦꯖ ꯑꯁꯤꯗ BA ꯄꯣꯜ ꯁꯥꯏꯟꯁ ꯂꯧꯗꯨꯅ BA 5th ꯁꯦꯃꯤꯁꯇꯔ ꯀꯥꯖꯔꯤ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯏꯝꯐꯥꯜ ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ MSFꯀꯤ ꯃꯧꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯖꯔꯤꯕ ꯏꯃꯦꯟꯇꯦꯟ ꯁꯦꯝꯗꯨꯅ ꯂꯥꯎꯖꯔꯤꯕ ꯈꯣꯜꯂꯥꯎ ꯑꯁꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯆꯗꯦ ꯉꯁꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯒꯤ 2020ꯒꯤ NEPꯗ ꯃꯌꯦꯛ ꯁꯦꯡꯅ ꯏꯗꯨꯅ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯝꯗꯝꯒꯤ ꯑꯣꯏꯕ ꯃꯔꯣꯟꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯉꯁꯤꯁꯨ ꯍꯥꯟꯅꯒꯤ ꯕ꯭ꯔꯤꯇꯤꯁꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ प्रजासिंबु मखोइगी सुनौ सासोंदा नमसिनदुना थम्बिबगुमना ngasiगी पालिबा लेंगा ngasiनासु अखोइगी इपाइबुसिंग थम्बिरम्बा लोन येक कैसोना लेरबसे ngasi नमसिनबिदुना मै मसिंग तम्बदा तुंगदा होगलैबा युम्बी ओइहोगदरिबा सात्रबु मयामसिंदा ममालेबा नुसिबसे वालागद्राना खंजबदगी ngasi अखोइगी इम्फाल कॉलेज की महिरोइसिंगना MSFकी मियेंगी मखादा ngasi si khongjang ase changsinjabani aduga makha tana su changsingigani mai leinaba department singna athu matamda thabak to oina onthokpiraknaba amadi hojik chanadana leiriba khoigi keno se khoigi manipuri loan da satra jingda mai masing tamangedabani habase khoigi athu matamda mai leinaba khoigi department singna ꯊꯕꯛ ꯇꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ 12 ꯃꯦ 2025ꯀꯤ 12 ꯃꯦꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ A.K. ꯕꯂꯥꯗꯁꯨ ꯃꯦꯃꯣꯔꯦꯟꯗꯝ ꯀꯌꯥ ꯑꯃ ꯄꯤꯁꯤꯟꯈꯤꯕꯁꯨ ꯂꯩꯖꯔꯦ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯕꯁꯨ ꯊꯕꯛ ꯇꯣꯏꯅ ꯑꯣꯟꯊꯣꯛꯑ ꯇꯧꯕꯤꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯃꯗꯤ ꯃꯍꯩꯔꯣꯏ ꯂꯨꯞ ꯀꯌꯥꯅ ꯉꯁꯤ ꯃꯤꯄꯥꯏꯕꯗꯒꯤ ꯊꯕꯛ ꯇꯣꯏꯅ ꯑꯣꯟꯊꯣꯛꯑꯔꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯗꯨ ꯄꯣꯛꯆꯕꯗꯒꯤ ꯉꯁꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯖꯕꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯇꯦꯟꯁꯤꯟꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯒ ꯂꯣꯏꯁꯤꯟꯖꯔꯤ ꯅꯣꯏ ꯈꯣꯜꯂꯥꯎꯗꯣ ꯑꯝꯇꯒ ꯍꯥꯏꯔꯣ